sudah. Kaya kung nun siya ni Bosa na, Bosagi, pamamlang na, ling sinbi kumatung na si Koksin Jagi, matangya mo, nopateda, chobot, thogdang masipaw pubido na, Manipur miyamgi, thogay pubirak liba, adong laba, Manipur miyamgi, film gi, loy na Manipur gi, sumang laga, so asawa actor mo ibiriba, adong laba, ay gi, Bosa, Toksom, Sosa! Next si Bosa, Sosa, Saka, sige, semua orang lawan kita lagi. Ini kabel lagu yang sih. Benar. Oke. Sentang kononya na wari watai ak satu kita dah dulu bingung kita pak. Dah buku jadi. Please, pasang oh tadi di sini udah selesai kita butuh apa. Udah siap tahu sini pamam lang nak leksin berita matung mesida matanggi. Manipur gisu masidu. Ekoi nokpade harga di tanah tanah bayar raba adung raba kai kubajari boloi na Manipur gi cinema gi loi na Manipur film gi so chauba hokai kupiri ba adung raba Manipur gi actor Koksin Jagi Yama Nungsiro Mr. Lies from Rangilong. Please begin. Dua hon kubi view yang belum bisa bereba ini Rangilong kita baca. Odiki, ayo orang gilada sus, mau lang election bikir batuk di sini. Nopo tega, tanah bayar apa? Kasih gesung apa? Actor makuk sumi anda, Koksin Jagi maksu Manipur di cinema loy na Manipur di sumang gilada loy na nopo tegi yang coba tokai kubir madu actor mani Koksin Jagi miam ni, ayo nusa miam makai sam kubir. Dekat seleksi, Zak kubir. Aku baru anak kena cari. Aku baru kita untuk mengambil soal buat putra. Aku tak apa begini aku. Tak merekam mikrofon itu sini. Belum sunnah termin. Masih bangtuk sudah buat thom sih jauh hanya sudah nak kebiri. Okey, wari kita nak tanah bayar terba langban nipai itu dekat cebah adung laba. Adung laba, okey tarpon kemari lainnya na asum batas dalam mal kecil ni demi tuan cebah. Jadi ikut ini matang lihat tanah sedah jarak kolong dua kecil lemani. Kecil isna piri ba yang menunggu ba wakalondi. Okey mang dengan introduction di forum itu su artiki. Madudi Manipur gi mapani gi lakwa miyam singna mafam masida melang singma mamang ida kun thina jaramba mayam singdo toromoga Manipur gi sembilon mayam sumoina khomaga pugi budo akoi gi DS Enterprises na moina khomaga doi pudui no Manipur ma sadum lehensi fammu di Manipur masa DS Enterprises gi koi tamo heroji tamo koi boni hoina dum thingjar ge su madudai da nungai bupi ge doriba natraga sinmi hoin ge doriba nasigi thokai to hon ge dori kodi mak singase और नत्रगा कोई सेमिलोन कोई सेंटुम मणिपुर मपान पूर्व से किदो में आमजिंदो मणिपुर तुम लेंगोक्सनो अदुगा लोइना ना मसिगी अचौबा थोगाई सिसु मणिपुर की मनुंग सिदा लेबिरिबो मणिपुर की कोई सुजन होमजरिबो होनजरिबो मेम सिंसिन अदुम होना मिनरगा मोन पसासो दम फंगजसनो लोइना ना DS Enterprises ना मसिदिगे फंगपा सेनोंग सिंदगी कोई आंगंबा मणिपुर की सोथा होरबा कोई blind di nasimba atau institution yang sudah sudah donor atau bagi atau program yang sudah beri atau yang semua orang boleh beli dalam kulit sudah atau bagi sacrifice atau bagi hidupnya atau bawa kalun ini na setelah sekiba atau laba setelah jara iba lambat kecil atau na asal lambat kecil sudah orang singa untuk bagi tanjang matang ay longja bagi kudung sahabat ini masih Manipur masih ngaraba layu iraba haijabata layu iraba di jalan kami dan bagi kita haijari mata tekan tu nanti gua layu aku ibu tapi membawa layu gumlaba orang singa kami orang singa ikut ga tinggal itu na masih asal laba platform sudah mayam pun maka wari batai sana bagi tanjang matang longja ke aduh mata ta orang singa Nofodi ki oiba tongan episode ke ada miyam ki pungin pelan bikiba episode
ꯑꯃ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯎꯠꯄꯒꯤ ꯃꯇꯦꯛ ꯈꯛꯇꯪ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯄꯥꯡꯊꯣꯛꯆꯕ ꯉꯁꯤ ꯑꯣꯖꯥꯁꯤꯡꯒꯤ ꯕ꯭ꯌꯨꯇꯤ ꯁ꯭ꯇꯥꯔꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯍꯥꯟꯕꯃꯛꯇꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯩꯒꯤ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔ ꯑꯩꯒꯤ ꯑꯣꯖꯥ ꯖꯣꯁꯦꯐ ꯑꯩꯒꯤ ꯑꯣꯖꯥ ꯔꯪꯒꯤꯂꯥꯟ ꯂꯣꯏꯅꯅ ꯑꯩꯒꯤ ꯑꯣꯖꯥ ꯀꯨꯕꯦꯔ ꯑꯩ ꯏꯁꯥꯃꯛꯀꯤꯗꯤ ꯑꯣꯖꯥ ꯉꯥꯛꯇꯅꯤ ꯑꯣꯖꯥ ꯃꯌꯥꯝꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯡꯕꯟ ꯀꯩꯊꯦꯜ ꯁꯤꯟꯖꯔꯤꯕ DS ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯀꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯂꯣꯏꯅꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇ ꯑꯣꯖꯥꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ ꯇꯔꯥꯝꯅ ꯑꯣꯛꯆꯖꯔꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯣꯖꯥꯁꯤꯡ ꯁ꯭ꯇꯦꯖꯇ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯒꯤꯗꯃꯛꯇ ꯋꯥꯟꯁ ꯑꯒꯦꯟ ꯇꯤꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯇꯔꯥꯝꯅ ꯑꯣꯛꯄꯅꯤ ꯀꯆꯤꯡ ꯈꯨꯕ ꯑꯣꯝ ꯈꯨꯕꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯁꯨꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯃꯤꯌꯥꯝꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯄꯒꯤ ꯇꯥꯟꯖꯥꯗꯨ ꯑꯗꯨꯝ ꯂꯧꯖꯒꯦ ꯏꯁꯩ ꯁꯛꯄꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯣꯖꯥ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨꯝ ꯑꯣꯖꯥ ꯍꯣꯏꯅ ꯂꯧꯕꯤꯅꯤꯡꯕ ꯑꯗꯨꯝ ꯂꯧꯕꯤꯌꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯅ ꯁꯨꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯏꯁꯥꯃꯛꯁꯨ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯤꯟꯕꯤꯔꯤ ꯃꯌꯥꯝꯁꯤꯡꯁꯨ ꯈꯪꯕꯁꯨ ꯌꯥꯎꯕꯤꯔꯝꯕ ꯌꯥꯏ ꯑꯣꯔ ꯈꯪꯉꯝꯗꯕꯁꯨ ꯌꯥꯎꯕꯤꯔꯝꯕ ꯌꯥꯏ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯥꯡꯗꯒꯤ ꯎꯕꯤꯔꯦ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯚꯤꯗꯤꯑꯣ ꯀꯦꯁꯦꯠ ꯐꯤꯂꯝꯗ ꯀꯥꯏꯅ ꯑꯣꯖꯥ ꯇꯤꯚꯤ ꯀꯂꯔ ꯇꯤꯚꯤ ꯊꯣꯔꯛꯄ ꯂꯩꯀꯥꯏꯗ ꯄꯨꯊꯣꯛꯑꯒ ꯀꯥꯞꯄꯒ ꯅꯣꯛꯐꯠꯀꯦ ꯑꯗꯨꯗ ꯌꯦꯡꯉꯦꯕ ꯑꯣꯖꯥ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯅꯍꯣꯡꯅ ꯅꯤꯡꯁꯤꯡꯍꯟꯕ ꯑꯣꯏꯅ ꯇꯤꯚꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯅꯣꯛꯐꯗꯦ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤꯕꯅꯣ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯅꯣꯛꯐꯗꯦꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯑꯣꯖꯥꯅ ꯀꯃꯥꯏꯅ ꯅꯣꯛꯐꯗꯦ ꯍꯥꯏꯗꯅ ꯁꯨꯝꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥꯒꯤ ꯍꯧꯖꯤꯛꯄꯨꯗꯤ ꯁꯤꯅꯦꯃꯥ ꯅꯠꯇꯕ ꯑꯩꯈꯣꯏ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠꯀꯨꯝꯕꯁꯨ ꯑꯣꯖꯥ ꯂꯩꯔꯦꯀꯣ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯁꯤꯅꯦꯃꯥꯒꯤ ꯏꯄꯤꯁꯣꯠ ꯃꯊꯪ ꯃꯌꯥꯝ ꯑꯃ ꯂꯩꯈꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯣꯖꯥꯒꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯑꯃꯗꯤ ꯑꯣꯖꯥꯅ ꯃꯤꯌꯥꯝꯗ ꯀꯔꯤ ꯅꯣꯛꯐꯗꯦꯒꯤ ꯃꯔꯝꯗ ꯊꯝꯕꯤꯅꯤꯡꯕ ꯑꯝꯇꯪ ꯑꯣꯖꯥ ꯃꯌꯥꯝ ꯈꯪꯅꯕꯒꯤꯗꯃꯛ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯝꯇ ꯐꯣꯡꯗꯣꯛꯄꯤꯅꯕ ꯑꯗꯨꯝ ꯑꯩꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯣꯖꯥ Hello. 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 Kita lagi pero kampiyan na mahubra di mana loy hat ka ni koy. Ahan mo magtada langban kaitel sida lakpi na kaitel kapi ri basing juga special oina silliba Mika Stars bu yang bini ba kwai pung na mapu. Ahan mo magtada ko ono na kurunjari. Organizer Hello Ekogi Organizer busu anana thagatari maramdi asum haina sugumba stage amada ekoi bu niksing birakana miyamu unabagi tanza ama piliba si ekoi gidi laibagi am phabni aduga yamna nungai jaribana ekoi ngasai phajana khangudi adubu hujigi inau surjitna ꯀꯔꯤꯒꯤꯗꯃꯛꯇ ꯁꯤꯒꯤ ꯃꯦꯂꯥꯁꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯌꯥꯝꯅ ꯐꯖꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡ ꯁꯦꯜ ꯊꯨꯝꯒꯤ ꯌꯥꯝ ꯐꯖꯕ ꯈꯔ ꯃꯅꯨꯡꯗ ꯐꯨꯝꯃꯒ ꯂꯩꯔꯝꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯇꯁꯦꯡꯅꯃꯛ ꯃꯦꯂꯥ ꯃꯤꯔꯝꯗꯒꯤ ꯂꯥꯛꯂꯒ ꯃꯦꯂꯥ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯄꯨꯔꯒ ꯃꯄꯥꯟꯗ ꯆꯠꯈꯤꯕ ꯑꯁꯦꯡꯕ ꯃꯗꯨ ꯊꯣꯛꯏꯕꯅꯤ ꯃꯗꯨꯁꯨ ꯁꯣꯔꯠ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨꯁꯨ ꯄ꯭ꯔꯃꯣꯠ ꯇꯧꯕ ꯃꯤꯌꯥꯝꯕꯨꯁꯨ ꯅꯨꯡꯉꯥꯏꯍꯟꯕ ꯁꯨꯃꯥꯏꯅ ꯃꯦꯂꯥ ꯑꯃ ꯁꯤꯟꯕꯁꯨ ꯌꯥꯝꯅ ꯐꯕ ꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯃꯐꯝꯗꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯣꯏꯁꯤ ꯀꯌꯥꯝ ꯁꯥꯡꯅ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯉꯥꯛ ꯂꯧꯕꯤꯔꯣ ꯁꯤꯒꯤꯗꯤ ꯌꯥꯝ ꯁꯥꯡꯉꯤ ꯑꯗꯨꯕꯨ ꯁꯤꯗ ꯇꯤꯜꯂꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯅ ꯁꯥꯡꯅ ꯉꯥꯡꯕꯁꯤ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯇꯥꯅꯤꯡꯉꯣꯏ ꯃꯁꯤꯃꯁꯨ ꯑꯩ ꯑꯗꯨꯝ ꯈꯪꯖꯩ ꯃꯔꯝꯗꯤ ꯑꯁꯥꯡꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯑꯩꯉꯣꯟꯗ ꯂꯥꯛꯑꯕꯅꯤꯅ ꯂꯩꯔꯕꯅꯤꯅ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁ꯭ꯇꯥꯔꯁꯤꯡꯁꯤꯅ ꯃꯣꯏꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯔꯒ ꯃꯌꯥꯝ ꯅꯣꯛꯄꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟꯁ ꯂꯩꯕꯅꯤ ꯑꯗꯨꯁꯨ ꯑꯩ ꯈꯪꯖꯩ ꯑꯗꯨꯕꯨ ꯑꯩ ꯆꯥꯎꯔꯥꯛꯅ ꯌꯥꯝ ꯇꯦꯟꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯅ ꯐꯖꯈ꯭ꯔꯕ ꯐꯥꯒꯤ ꯂꯤꯛꯂꯝ ꯑꯃꯈꯛ ꯍꯥꯏꯗꯤ ꯐꯥꯒꯤ ꯍꯥꯏꯕꯁꯦ ꯃꯩꯍꯧꯔꯣꯟꯗꯒꯤ ꯍꯧꯔꯒ ꯐꯖꯕ ꯃꯆꯠ ꯑꯃ ꯊꯝꯕꯤꯔꯝꯃꯦꯕ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯗꯨ ꯀꯨꯝꯍꯩ ꯑꯣꯏꯅ ꯄꯨꯊꯣꯔꯛꯄꯗꯤ ꯑꯩꯈꯣꯏ ꯊꯦꯡꯖꯔꯒꯁꯨ